ꯀꯛꯆꯤꯡ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯂꯝꯕꯤꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯈꯛꯇ ꯅꯠꯇꯅ ꯏꯟꯗꯤꯌꯥ ꯄꯨꯝꯕꯗ ꯃꯤꯌꯥꯝꯅ ꯆꯠꯄꯗ ꯅꯨꯡꯉꯥꯏꯕ ꯂꯝꯕꯤꯁꯤꯡ ꯑꯣꯏꯍꯟꯒꯦ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯃꯪꯂꯥꯟꯅꯤ ꯍꯥꯏꯅ ꯀꯛꯆꯤꯡ ꯑꯦꯁꯤꯒꯤ MLA ꯃꯌꯥꯡꯂꯝꯕꯝ ꯔꯥꯃꯦꯁꯣꯔꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ BJP ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯟꯇꯣꯁꯀꯤ ꯈꯣꯡꯆꯠ ꯑꯍꯣꯡꯕ ꯑꯃꯗꯤ ꯂꯥꯛꯂꯒꯅꯤ ꯍꯥꯏꯅ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯌꯦꯡ ꯃꯩꯔꯥ ꯀꯠꯄꯤꯌꯨ ꯍꯔꯥꯎ ꯀꯨꯝꯍꯩ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯗꯦꯕꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯄꯥꯡꯒꯜ ꯀꯟꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ꯫ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ ꯇꯥꯡꯈꯨꯜ ꯅꯥꯒꯥ ꯂꯣꯟꯒꯤ ꯇꯝꯄꯥꯛꯀꯤ ꯁꯤꯠ 90 ꯂꯩꯔꯤꯕꯁꯤ 25ꯗ ꯍꯟꯊꯍꯟꯅꯕ ꯑꯗꯨꯒ ꯆꯤꯡꯒꯤꯅ 35ꯗ ꯍꯦꯟꯒꯠꯅꯕ ꯋꯥꯔꯦꯞ ꯑꯔꯨꯕ ꯑꯣꯏꯔꯛꯀꯗꯧꯔꯤ꯫ MPSCꯒꯤ ꯋꯥꯍꯪꯆꯦ ꯅꯝꯂꯤꯕ ꯃꯄꯥꯟꯒꯤ ꯄ꯭ꯔꯤꯟꯇꯤꯡ ꯄ꯭ꯔꯦꯁ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯇꯤ ꯁꯦꯝꯗꯨꯅ ꯌꯦꯡꯁꯤꯟꯒꯗꯕꯅꯤ꯫ ꯃꯍꯩꯔꯣꯏ ꯂꯨꯞ 3 BN ꯁꯟꯇꯣꯁ ꯑꯃꯁꯨꯡ ꯁꯃꯤꯠ ꯄꯇ꯭ꯔꯒꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯈꯣꯡꯆꯠ MLAꯁꯤꯡꯅꯗꯤ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯅꯕ ꯊꯧꯔꯥꯡꯒꯤ ꯃꯈꯥꯗ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫ ꯑꯁꯥꯝꯗ ꯅꯨꯄꯤ ꯂꯣꯟꯕ ꯑꯊꯤꯡꯕ ꯊꯝꯅꯕ ꯕꯤꯟ ꯁ꯭ꯇꯦꯠ ꯀꯦꯕꯤꯅꯦꯠꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯁꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜꯗ ꯃꯀꯣꯛ ꯉꯥꯎꯕꯗꯒꯤ ꯏꯃꯥ ꯃꯌꯥꯝꯒ ꯂꯩꯃꯤꯟꯅꯔꯤ꯫ ꯃꯁꯛ ꯈꯪꯕꯤꯕ ꯌꯥꯎꯔꯒꯗꯤ ꯃꯌꯨꯝꯗ ꯄꯥꯎ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯄꯨꯡ ꯈꯔꯒꯤ ꯃꯃꯥꯡꯗ ꯊꯥꯒꯠꯂꯛꯈꯤꯕꯅꯤ꯫ ꯕꯤꯍꯥꯔꯗ ꯄꯣꯛꯈꯤꯕꯤ ꯆꯍꯤ ꯅꯧꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ 3 ꯎꯈ꯭ꯔꯨꯜ ꯄꯨꯂꯤꯁꯅ ꯀꯟꯕ ꯉꯝꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯅ ꯃꯤ ꯐꯥꯕ ꯃꯇꯝꯗ ꯐꯥꯔꯤꯕꯒꯤ ꯃꯔꯝ ꯑꯏꯕ ꯑꯣꯏꯅ ꯈꯨꯗꯛꯇ ꯄꯤꯒꯗꯕꯅꯤ꯫ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯦꯚꯂꯞꯃꯦꯟꯠ ꯐꯟꯗꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 137A ꯒꯤ ꯂꯝꯕꯤ ꯁꯔꯨꯛ ꯈꯔ ꯁꯦꯝꯒꯦ ꯍꯥꯏꯔꯨꯕꯗ ꯒꯚꯔꯅꯔꯅ ꯑꯌꯥꯕ ꯄꯤꯔꯛꯈꯤꯗ꯭ꯔꯦ꯫ ꯂꯧꯃꯤꯅ ꯐꯧ ꯌꯥꯝꯅ ꯂꯣꯛꯄꯗ ꯍꯔꯥꯎꯕꯒꯨꯝ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯝꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯊꯕꯛꯁꯤꯡ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩ꯫ ꯑꯦꯟ ꯕꯤꯔꯦꯟ HIV ꯄꯦꯁꯦꯟꯠꯁꯤꯡꯅ ꯅꯨꯡꯇꯤꯒꯤ ꯆꯥꯔꯤꯕ ꯇꯦꯕ꯭ꯂꯦꯠ ꯑꯁꯤꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯑꯣꯏꯅ ꯑꯅꯧꯕ ꯏꯟꯖꯦꯛꯁꯟ ꯑꯃ UKꯗ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯑꯦꯄ꯭ꯔꯨꯞ ꯇꯧꯈ꯭ꯔꯦ꯫ ꯕꯔꯃꯥꯒꯤ ꯀꯥꯆꯤꯟ ꯁ꯭ꯇꯦꯠꯇ KIAꯒꯤ ꯃꯔꯛꯇ ꯂꯥꯟ ꯌꯥꯎꯔꯨꯕ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯀꯨꯀꯤ ꯃꯆꯥ ꯑꯁꯤ ꯖꯨꯟꯇꯥꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯥꯡ 8, 2020 ꯕꯣꯛꯁꯣ ꯚꯤꯂꯦꯖꯇꯒꯤ ꯉꯝꯂꯨꯟ ꯑꯃꯁꯨꯡ ꯍꯣꯏꯈꯣꯕꯩꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕ ꯃꯆꯥꯅꯨꯄꯥ ꯀꯨꯀꯤ GN ꯂꯦꯠꯈꯣꯍꯥꯎ ꯖꯣꯅꯤ ꯃꯁꯥꯒꯤ ꯆꯍꯤ 18 ꯀꯥꯆꯤꯟ ꯃ꯭ꯌꯥꯟꯃꯥꯔꯗ ꯏꯔꯩꯕꯥꯛ ꯏꯖꯥꯇꯤꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ꯫ ꯕꯥꯏꯑꯣꯂꯣꯖꯤꯀꯦꯜ ꯋꯦꯄꯟ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯍꯥꯠꯅꯕ ꯍꯣꯠꯅꯔꯝꯕ ꯗꯣꯛꯇꯔ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯐꯥꯔꯦ꯫ KLO ꯑꯃꯗꯤ UPFꯀꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯒꯤ ꯗꯤꯃꯥꯟ MHAꯅ ꯔꯤꯖꯦꯛ ꯇꯧꯈꯤꯕꯗꯨ ꯀꯟꯗꯦꯝ ꯇꯧꯏ꯫ KHRC ꯏꯟꯗꯤꯌꯥꯒꯤ ꯔꯦꯗ ꯐꯣꯔꯠꯀꯤ ꯃꯅꯥꯛꯇ ꯁꯛꯇꯤ ꯂꯩꯔꯕ ꯀꯥꯔ ꯕꯣꯝ ꯑꯃ ꯄꯣꯈꯥꯏꯔꯛꯄꯗꯒꯤ ꯃꯤꯑꯣꯏ 9 ꯁꯤꯔꯦ, 25 ꯁꯣꯛꯂꯦ꯫ ꯅ꯭ꯌꯨ ꯗꯦꯜꯂꯤ ꯍꯥꯏ ꯑꯦꯂꯔꯠ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯑꯃꯨꯔ ꯐꯦꯟꯀꯣꯟ ꯁꯥꯗꯥꯟꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯒꯅꯤ꯫ ꯅꯣꯚꯦꯝꯕꯔꯒꯤ ꯇꯥꯡ 15 ꯐꯥꯎꯕꯗ ꯏꯌꯥꯔꯒꯟꯁꯤꯡ ꯗꯤꯄꯣꯖꯤꯠ ꯇꯧꯒꯗꯕꯅꯤ꯫